अहानबदा World Kuki Intellectual Council WKZIC na haijaba ex thagalak warol kharada Donald Trump na US presidential election na mai paktuna president oirakpada thagatba phungdorakli makasa tharak poina to papaw pajang na KCP PWG sangsilagri haibis aranmani Manipur gi paukse yaukhiba paw amagi matangda KCP PWG gi maikei gi wafam khra miyam sengdorakli Kanglaipa Communist Party PWG na thadorak pa sengdo warol amada hai Pajang area da mitai lahaluk KCP PWG gi kadar singna sangslak le hari buwa phamasil basig karigumba hiram amatada mari lainati Sheran Turan haijin mana mapunsi gi mathau oiriba kukijau phurup singa sigi oida pada ba wafamda miyamna thajaba thambigano namit adura sangsilakliba mayamdu jaga du lakshin gi haibigi wakhalonda kukijau singna khulai paiduna sangsilakibani KCP PWG gi kedar sing laire khangbadigi mafamlu thadokduna khulai tuna sakhibani makhoi gi makhutta kukijau singi phiral paiduna sanglakibadu video footage na sakhini miyamna video footage adu munna yengbiraga adumak nainabiyu kukijau singa onsinaduna awai khum tawnabigi matam KCP PWG da laijade miyamna asum aran adumak lepiyu haina lop asigi sengdok warol asin hairi Manipur top channel ki maikei gi maruwe bi ipausing miyamna thamjagi ahanmada panam pausei gi lakhosaraga East Zone Inter University Badminton Men Tournament ngasi khumalampaki indoor stadium da hudokre isana hona bakandrabari thabak khudimak mai pak pangamloi Minister Bisorjit National Sport University Imphal Manipur na sinduna November 3 tagi November 10 fawba numit manga ni subna pangthokadawa East Zone Inter University Badminton Men Tournament ngasi khumalampaki indoor stadium da hudokre thauram the Power Forest Environment and Climate Change Agriculture Science and Technology Government of Manipur Minister amadi Manipur Badminton Association gi president oidiba Minister Thongam Bisorjit National Sport University Minister gi Vice Chancellor Professor Usha S. Nair National Sport University Manipur Register Dr. L. Dizamani Youth Affairs in Sport Government Manipur gi Director T. Fulen Samtiba Laishram AD Khelo India Sai NERC Takyel Dr. Syam Sundar Radin Students Welfare National Sport University na singwana atoiba mithung lensing oiki thora madura chief guest ki warol piraduna Minister Thongam Bisorjana phungdokibada iramdam asi haujiksu tangdu laitana laitrik adubo sana khona ba haibasi tawdaba yadraba mathawa mani khanduna tuan state singdagi sanaroi singna saruk yaba lakli basi nungaiba pawi iramdam asi sana khona bada su mangjil thana satli haibasi takli Prime Minister Narendra Modi gi miyang makhada sanaroi singbu awang ba thakta pukhanaba kana khonari sanaroi ama oirabasu education yaudabadi yadaba maramna sport ki lamda lairiba degree thak singsu sanaroi singna phangnaba khonaba mathoktai isana khonaba kandrabadi thabak kudimakta mai pakpangamloi maram aduna aikhoi isana wakhal ta aduna khonaba kanba mathoktai sanaroi singsu sanaba khaktada mai unsinba khaknatana hakchang phana thambasu mathoktai hakchang phabana miyoibigi athoiba lanni hainaribani sanabada su mai onsinsi hakchang phanbada su mai onsinsi haibisi aikhoina kawridabani East Zone Inter University Badminton Men Tournament asi saruk yagadaba sanaroi singbu ge pamangol piki nakal maromda National Sport University Manipur gi Vice Chancellor Professor Usha S. Nair na phungdorakpada sanaroi sing sanaba khaktada miyeng sangmagi mahutta hakchang phana thambasu yamna maruoi sanaroi singbu miyamna awangba thakta pukhanabagi damakta sunungaiba phungdorakpaga loinana sanaba haibisi angamba poba dumak legini pore haiduna wakhal hanthaba tawdana mai paknaba khotnariba adugi khangadabane amadi ngasidagi hawriba badminton tournament asida saruk yariba sanaroi khudimakpu ge pamangol supikhi atopa pawmana Jammu and Kashmir da amuk hana Article 370 san hananaba JNK Assembly na warep lokre Jammu and Kashmir amuk han Article 370 san hananaba Central Government ke wari sananaba ngasi phamkiba Jammu and Kashmir Legislative Assembly na warep lokre agency ki paun hai Jammu and Kashmir da hana sanaramba Article 370 amuk hana sanhanduna special status lehananaba Central Government amasum elected representative singa wari sananaba taksin ba haina warep lokhi
ꯑꯗꯨꯕꯨ ꯄꯨꯡ ꯑꯃꯔꯣꯝ ꯆꯠꯊꯈꯤꯕ ꯃꯤꯐꯝ ꯑꯗꯨ ꯔꯨꯂꯤꯡꯅ ꯂꯧꯔꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯑꯣꯄꯣꯖꯤꯁꯟ BJPꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕꯒ ꯂꯣꯏꯅꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯆꯔꯥꯡꯅꯕ ꯊꯣꯛꯄꯒ ꯂꯣꯏꯅꯅ ꯔꯦꯖꯣꯂꯨꯁꯟꯒꯤ ꯀꯣꯄꯤ ꯁꯦꯒꯥꯏꯈꯤ ꯄꯥꯎꯁꯤꯅ ꯍꯥꯏ BJP MLAꯁꯤꯡꯒꯤ ꯆꯔꯥꯡꯅꯕ ꯃꯔꯛꯇ ꯍꯥꯎꯁꯇ ꯗꯤꯕꯦꯠ ꯇꯧꯅꯗꯅ ꯚꯣꯏꯁ ꯚꯣꯠꯇ ꯔꯨꯂꯤꯡ ꯄꯥꯔꯇꯤꯅ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔ ꯑꯃꯨꯛ ꯍꯟꯅ आर्टिकल 370 ꯆꯠꯅꯍꯟꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ रेजोल्यूशन अदु नेशनल कॉन्फ्रेंस की लुसिंग डिप्यूटी चीफ मिनिस्टर सुरेंद्र चौधरी थांगलपग लोइनना रेजोल्यूशन अदु मिनिस्टर सकीना मसूदना सेकेंड तौखि जम्मू एंड काश्मीर मियाम की आइडेंटिटी कल्चर राइट ngaksanabigidama स्पेशल स्टेटस अमदी कॉन्स्टिट्यूशनल गारंटी मथौ ताबना अमोंग हना आर्टिकल 370 चटनबा हाइबसी तंगाई फतबा म ओइ हैना असेंबलीना रीएफॉर्म तौखि अमदी जम्मू एंड काश्मीर अमुक हना आर्टिकल 370 चटनहनबा सेंट्रल गवर्नमेंट अमसु मियाम की मिहुत सिंगगी मरक्ता वारी सनबा हाइनसु असेंबलीना वरेप लौखि अमरोमदा रेजोल्यूशन अदु हाउस ता पुथोरकपदा ऑपोजिशन लुसिंग बीजेपी की एमएलए सुनील शर्मा रेजोल्यूशन अदु हाउस की बिजनेस लिस्ट संदे मरमसिना रेजोल्यूशन अदु याब ngamloi haina हाउस ता थंखि पनबा याबदि कुमजा इंग्लिश सिंगनि तरागा मपन की अगस्त मंगादा यूनियन गवर्नमेंट जम्मू एंड काश्मीर दगी आर्टिकल 370 अमसुम 35A लौथोखिबने हाइनसु पाउसदा फोंदोरकली मका सथरकपोइना तोप पावमुना हौरकलिबा नहासिंगदा मरैबक मरमदम नुंसीबगी वखलोन लेहनबा मतम ओइरे सना जावबा हौरकलिबा नहासिंगदा मरैबक मरमदम नुंसीबगी वखलोन लेहनबा मतम ओइरे तुंगी युम्बी ओइगदोरिबा नहासिंग मयाइ काबा चिंजाक्तगी लापथोकना लेहनबगा लोइनना मसाव मौफाना थक्सी खक्सी लेना अमदि मफुरुप नुंसीबगी इथिल पीबा मथौ तारे हैना राज्य सभागी MP लेसेम सना जावबना फोंदोखरे वाफम असि पुथीबा नोंसाबा लाई कमिटीना सिंगना वांगोय केंद्रगी मनुंगसनबा कक्सिंग खुलेन गोविंदग्राम अवांग लेकाइदा नौनसाबा ओपन जिम अमा पब्लिक पार्क अमा संगाबगी थरमदा MP ना फोंदोखिबने थौराम अदुर सरुक यारदुना MP सना जावबना मखाताना हाय लमदम असिगी इनखलगलिबा नुपी मचासिंग यावना नहा किया मयाइ काबा चिंजाक सिजनबगी सा हेनगलकपा असि मिपाइनिङै ओइरि लमदम असिदा लैरिबा मितै फुरुप असि चावराकना मियोइ लाख तरागा तरुकरोमनि असिगुम्बा अपिको फुरुप असिगी नहासिंगना मयाइ काबा चिंजाक सिजनबगी सा हेनगलकपा असि अखोइ पुनमकि लाइबक थिबनि मियोइ लाख तरागा तरुकलोम लैरिबा सिगी मनुंगदा नहा लाख 1.5 लोम ड्रग सिजनबगी सांग लैरि हैना पानरि मयाइ काबा चिंजाक थिंगनबा लमदम असिगी क्लब मैरा पाइबी अमदि CSO सिंगना होनदुना लाखलि अदुबु मपुंग फाना माइ पाकपु ओइद्रि हाइबग लोइनना लमदम असिदा सनाबुंग लेसिलक्त्रबा मतम असिदा अहल लमन अमदि नहासिंगी ओइना हांगदोक्लिबा ओपन जिम अमदि पाक असिना चाउना कानबा पीरगनाखि ngasiगी थौरम अदुदा सरुक याखिबा MG नरेगा इम्फाल वेस्ट की चेयरमैन ओइरिबा वांगोय केंद्र की MLA KS लोकेन हाय हक्सांग फबन खुनाय म सखतपगी लंबी संगसन ngami हाइबगी वखलोंदा केंद्र सिगी ओइना ओपन जिम तरागतर सेमगसगा थिबने सखत थौरांग पॉलिटिक्स तौरोय हाइबा वाफमदा मांग थादुना ACS की सखत थौरांग की लमदा पार्टी खाइदना मदि लेंगक सगोली सगति हाइब थीदना थबक तौदुना लाखली केंद्र असि अतोप केंद्र ग येंगनाव सांग तादब केंद्र ओहेंसी MG नरेगा का मरी लेना थबक सुब मतम जॉब कार्ड होल्डर सिंग मियाम की एसेट ओहौब याबा मदि मफम खंगना केंद्र गे मदि लेकाई की कान हौगदब थबक येंगलगा सुसी ममिंग तेगी ओइना सुबी गे हैना बिथादोक्सी हैनसु MLA ना अपील तोखि थौरा मदुदा लाइरेंजम मैजराव की GP की चेयरपर्सन कोदमपोकपी GP की एक्स जिला परिषद वंगोई की SDO BDO यावना खुंजा सिंगना सरुक याखि मखासा थरक पोइना कंगलैपा की मैरागी एडिटोरियल मैम स्पेशल कंटेंट मैंने मैम लोसलपद थमजगे कयाम कुइन कुकी नार्को टेररिस्ट फ्री थादना लेगांगना थमखिगदौरी मणिपुर अमदि भारत थुगाइनब होनरिबा मपालदगी संगसिलकलिबा सिन कुकी नार्को टेररिस्ट ngasi कनाना योखतुना थमलिबनो हाइबदु मणिपुर लेंगाना खंगफम थुइ ngasi मणिपुर थोकलिबा सही अमगा था निपालम सुरगलबा कंगलुप अनिगी लानसी कनाना हौरखिबनो हाइबदु मणिपुर लेंगाना खंगना लाल हौरखलिबा सिन कुकी नार्को टेररिस्ट ngasi योखतुना थंबगु मणिपुर की लैमाइदगी मतम चाना तथोकप ngamdabadagi ngasi sathiraba phibam asi oirakibani मणिपुर की तंपाका तायनबद लैरिबा सिंगसिंगदा सिन कुकी नार्को टेररिस्ट ना बंकर क्या सादुन अफब मखल की खुलाई क्या पैसिंदुना लैरि हाइबसी मणिपुर लेंगा की मफमदा मणिपुर मियामना मयेक सेंगना
hana taktuna lakrabani masigi mathakta lamda masida fongliba print electronics media gi maikaidigisu sen koki narcotics na bunker saduna laidiba manipur gi singi mafam sing phawba mayek sing uttuna makoina khulai paiduna satliba kayasu mayek sing khankrabani ado bihira masigi matang da lainga na mafam matam sana pekhatpham to pathabak sing adu pekhatabadagi ngasidi sen koki narcotics si marata aduna manipur gi singi lamsingda laisinduna manipur gi misa miyam gi mathakta bom amati nongmaina singba kapsinduna landa ningba matamna landa raktuna misi mina amadi aso apan kya nang halakpani masi manipur lenga na maming tagi oina laibak ngakpa aphong ba yeknaba masa khanglabasu matam sana maithi ba pina ba khona ba ngamdana nokrem higram tawduna yamna thoksadana laibak ngakpa gi mahi edu ngasi lanjadraba manipur miyamna fanganmani sen koki narcotics sing seasonary ba afaba makhal gi khuju khulai sing asi kanana funding tawpuno haibadu lenga na khangdokna bo khona gadabani aduga mafam matam sana lakshin haudrabadi lakshin haugadabani haibasisu kiarak hana praja section kya digi manipur lenga ki mafamda khangan ba lekhrabani madubu manipur lenga na miyam gi wa lobikidi masigi mahi oina ngasi sen koki narcotics na drone phawbu yauna sejinaraktuna nongthakti gi bom thada ningba mafamda irai laina thadaраktuna misi mina thuwalakpigi maram oiribani nongthakki sarukta drone sejinaduna landa vaibisi laibak amaga lan soknaba matamna tawgadabani adobu sen koki narcotics na manipur thugaina bhona bada drone phawbu sejinarakpa si makhoibu yamna phongna mateng pangba khutkan pangalaba kangbu ama laide haibisi takpani maduna makhoi gi mateng pangli basi kanano haibadu ngasi phawbo manipur lengana khangma ngamdana leibasi khwaidi gi aranmani masi maming tei koina lebak ngakpani haibadu takmani yamna ngakli badi sen koki narcotics na manipur laidiba singi saruk singdagi tampak lamda nomai kap tharakam oidiba mafam singasi central security force singi camp laidiba ngaktani central security force laina sen koki narcotics na makhogi mawamaktada tampaki mitei khul kaya nongmai amadi bom kapsinba drone sejinaduna bom thadaba matamda makoina kari amata athingba pidana leidibasi karigino haibadu manipur lengana ngasi phawba khangnaba hotnadribasi yamna lali maduna manipur masetana thugaina bo honabada barat lenga yaurabra haibasi koki militant sing central force ngi bamaktada mitei khul sing da ifong phongna landarakli basina takabadi haibada haimama thokloidra haina khali loindana bharatigi ningkha tamba taliba manipur gi lalhaubu sing asina sangsilakliba khongjang asi asumba khongjangni maduna khongjang asi mai paktana bigi damakta manipur gi lalhaubu sing asi namthanaba hotnabada su sen koki narcotics sing asi sejinaduna manipur lepa leitana mishimina thukonduna manipur gi yerhomi sing asi muthanaba hotnarabra haibagi singnaba masu sawna leiri maram aduna manipur lengana manipur mase tana thugaina bu hotnaragliba sen koki narcotics sing asi gi mathakta karigumba thaba amata packet pangamdana lairiba makai manipur thokliba lana solution bangamdana laigen hen spale madura manipur lengana aphongba yeknaba masa khanglabanina maribak manipur kanana bagi damakta manipur thugaina bu hona rakliba sen koki narcotics ngasi manipur lemai digi maru pangna muthanaba lokhat pham thokpa ain goiba thabak sing adu sapsana packet pangamna bu hona pham thu iheba kanglei paki mairagi editorial mem special content oina mem da rusila pudoina thamjari aduga hausiku inadi mayam pau si matang ase lusinjarage amasum mayam puna anauba update ngamina sena channel sigi makedi isu miyangi mafam da makhatana thamjari mayam puna anauba update ngamina se